ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯪ ꯀꯨꯝꯍꯩꯅ ꯂꯥꯛꯄꯁꯤꯗ ꯃꯆꯥ ꯄꯨꯝꯅꯃꯛꯇ ꯑꯩꯍꯥꯛꯀꯤ ꯁꯥꯏꯠꯇꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯌꯥꯎꯁꯪ ꯀꯨꯝꯍꯩ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯀꯨꯝꯍꯩ ꯁꯤꯗ ꯃꯌꯥꯝ ꯌꯥꯝꯅ ꯁꯥꯟꯇꯤ ꯂꯩꯅ ꯑꯩꯈꯣꯏꯒꯤ ꯐꯦꯁꯇꯤꯚꯤꯇꯤ ꯁ꯭ꯄꯤꯔꯤꯠꯇ ꯂꯩꯅ along with at the same time ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯁꯦꯐꯂꯤ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯅ ꯑꯩꯈꯣꯏ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯃꯤꯟꯅꯕ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯅ ꯈꯟꯖꯩ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ ꯃꯉꯥꯅꯤꯒꯤ ꯐꯦꯁꯇꯤꯚꯦꯜꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯅꯍꯥꯁꯤꯡꯒꯤ ꯑꯣꯏꯕ ꯌꯥꯎꯁꯪꯒꯤ ꯀꯨꯝꯍꯩ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕ ꯃꯑꯣꯡ ꯑꯗꯨꯒ ꯁ꯭ꯄꯣꯔꯠꯁ ꯑꯣꯜ ꯏꯚꯦꯟꯠꯁ ꯃꯌꯥꯝꯁꯦ ꯀꯚꯔ ꯇꯧꯕꯅꯤꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯋꯤꯠ ꯄ꯭ꯔꯤꯀꯣꯁꯟ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯑꯩꯈꯣꯏ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗꯁꯨ ꯑꯉꯥꯡꯁꯤꯡ ꯒꯥꯔꯤ ꯊꯧꯕ ꯀꯥꯟꯗꯁꯨ ꯈꯔ ꯆꯦꯛꯁꯤꯟꯅ ꯊꯧꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯤꯁꯥ ꯄꯨꯁꯥ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯤꯗꯅꯕꯒꯤꯗꯃꯛꯇ ꯑꯩ ꯑꯄꯤꯜ ꯇꯧꯖꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ AMWJUꯅ ꯁꯤꯟꯕꯤꯔꯒ 13th journalist sports meet ngasai yamna nungaijai ngasai akhoi yamna sacred oiba with sanctity akhoi mairadu tawga akhoi ngasi manipur press club sida laga akhoi ma chukhatre ana yamna sigi sugumba that manipur ji akhoi yamna thangna sports and manipur is yamna interrelated amoi loi lele even journalist ke site jo sigi keno sida akhoi gi thabak chingraba 24/7 for the last adum chahi keno tawle phunta sigi marak sida as a breathing space ama leiraga haibta sigi yamna nungaina sigi sports meet sida participate tawba aduga mayam punminaraga akhoi sportsman spirit so thokpa aduga journalism gi akhoi fraternity kangbu jo matam ida punminaraga akhoi idea share tawba aduga akhoi talent miyam thokpa sigi yam chawba platform amane